Hojig sanabagi pauda Junior Girls National Football Championship Tier 1 da Manipur Semifinal changbangamkre All India Football Federation gi meeting makhada Andhra Pradesh na yumbu oiduna Anantapur da chatharakhiba championship asigi ngarang sanakhiba match da Manipur gi ahum suba league da Manipur gi N Arena na match gi humfutara mathoi amadi humfutara manga suba minute sing da Panjil ani aduga El Nira and Olivia El Meneka, El Lucy, amasung Remy Thokchom na match ki tarani thoi kuntra humdoi nifunipan nifumapan amasung yangkay taruk suba minute singda Panjil amamam chanduna gawa bu Panjil taret amada mighty bapiram laga semi-final changbangam ke chatharakliba championship asida Manipur na Haryana bu Panjil ahum sinoda aduga West Bengal bu Panjil ani sinoda mighty bapibangam ke tha asigi tarani panda sanagadaba championship asigi ahanba semi-final match asigi damang Manipur team na makhoi gi lamba ngaitun leire